ngasi ing kumja lising ani kunmari June gi kunmanga leibak pokpa nimita aihakna khwaigi mafamda thamjagadori basi Assam gi Golaghat district manungda khwaidagi chawba Meitei Khungang oina leiriba nungai yaibi marang kaina leiriba Meitei Khungang LAKHINAGAR gi matangdani masibu tabigadoriba khwaigi mafamda Sanathongi Manindra Konsam aihakna nolokna ahanbada khurumjari Manipur gi mapan lamdam maru oina Assamda ngasi leiriba Meitei Khungang sing asi maru oina ahanbada akhoi barak tampaki lamdamda leiramme haraga madudagi thongna phaba Meitei ipa ipu sing ahal laman singna tungi poram yengduna akhoi gi ngasi gi aikoina Meitei yamna taba lamdam ni haina launariba hojai Lanka gi lamdam arudagi amu mathang akhoi gi Karbi Anglong gi mafamda akhoi gi North Kasar Hill District hujikna Dima Sao haina khangnariba lamdamda adagi Upper Assam gi mafam kaya da chujaina na Guwahati yauna leiriba singse Meitei ahal laman singna akhoi Kasar romdagi Kasar haidi apunna barak tampak lamdamgi Meitei ahal laman sing thongna pharaba adagi amu hojai Lanka romdagi ahal singna tungi poram yengbiraga sumain tawdana mathang lakhibani yamna akhoi masai leiriba Assam chinba thungna machida pi abasu chawrabasu leiriba Khungang sing asi akhoi chacharuba ujaruba matamda ayamba mafamda ai thungjarure adu yengjaruba matamda chawthokchaba pukningai phidam ningai oiba Khungang kya ju thengai aduga yamna pukning nungsiningai oiba londa phijeta chakcha da karida mangsil aba maru oina Upper Assam gi lamdamda leiba akhoi Meitei Khungang apik pa Khungang sing kaya su thengnaje masi manungda aikoina yamna chawthokchaba Khungang ama oina akhoi Golaghat district se akhoi Karbi Anglonga adum tainaba Dimapur dagi irap laptraba kainoni akhoi Assam gi district ni sigi mafam seista yam chawna LAKHINAGAR haibasi aihakna ahanba chachaba matamsi 2008 ki akhoi February gi tang 19 adwaidani adwaida chacharuduna madu karamai tong tarakpa adagi lei haiba karamai khangakpa aduga madaida karamai tongna chatkibagi wari dumo aigi punsidadi akhoi upanyas novel amadona thokpa khongsat wari ni madu chu konna akhoi khudong saba matang saba amada ai thamjage adu maru oina ngasi akhoi Meitei ahal laman sing gi thongna lingjel na tungi poram yatpiraga Meitei gi damak akhoi makoina lingbirengba Khungang singi Meitei Khungang singi manungda akhoi thoido hendona chawthok chaningai oiraba akhoi LAKHINAGAR hairiba nungai yaibi marang kaiba Khungang ni yamna akhoi madumakna aihakna madu chacharuraga akhoi 2008 ki March thada aihaki Sanathongda aina thamjagiba Khungang adugi maramda thamjagiba wareng gi maming adu Lalleimana Kubiraba LAKHINAGAR haina thonjagibani adu hujiki Khungang si Dimapur dagi train na chatpasu yai aduga bus na ayukta Khungang si dagi akhoi bus Dimapur tana lai aduga nungthinda amu hangiba masi kilometer chorakna 59 romni hai anu bus ta chalagadi aduga train da chatpagidi train da chalagana Dimapur dagi akhoi Dibrugarh chakhiba train lambi da Guwahati romda nattaba ado akhoi train da express train di kaya khamba akhoi intercity gumba karigumba khamammi ado passenger train sing amma soidana khame ado Dimapur dagi akhoi suru akhoi kitang kilometer mari manga chalaga akhoi khotkoti leire khotkoti dagi Bokajan lae Bokajan dagi Chongajan haiba ma leire adagi Naujan hairaga suru pathar haidana suru pathar haibasi apik pa lobuk ni hana hai horu pathar haina Assamese singna haiba
aduga ibadadi SU RUPATHAR ibanina akoina pabadadi Suru Pathar haiba ado Suru Pathar haiba se kumdharaga masi Dimapur dagi kilometer akoigi kunthra tret ni ado minute punghai ama dagi na minute nifu munga bhau changi train da chatpada Suru Pathar haisida kumdhare yaraga akoigi Suru Pathar dagi amu bus natraga taxi tong yaraga 13 kilometer lapna chatlaga Uriam Ghat aina akoigi amal Uriam Ghat sida ju hauji akoigi kaino leire Meitei Khungang macha ama Meitei lekai ama phajana linge hariba lekai si Suru Pathar dagi sorry Lakhinagar dai hongdor aga tarakhiban jingni yam nungsiba wari ni madusu matung khudong sabada thamjage hariba Uriam Ghat hariba sidagi amu Lakhinagar si yauna chatna nabagi damakta si kilometer 9 muk lapi masi aihak na chachaba matamda de taxi reserve tawraga akoigi chatpa natana upai leramde haujikti ai matung da su chacharore yamna aina ahanba chacharuba 2008 ki matungda akoigi 2011 da hojiki Lakhinagar hariba Khungang seista Assam Manipuri Sahitya Parishad ki Yankhai Mathoi Suba akoigi chahi gi mifam annual conference pangthokhi July tang akoigi mapan tarada aduda akoi Imphal dagi akoi Kangbu oja professor Nomaithem Tombi na chingba yauraga akoi chacharui maduda su chahi wadi ahanba chacharuba matamdu 2008 ni adagi mathang chachabadu 2011 ni adoita su tel chahi ahum mukhaki ahum mari khaki manungdu da khungang aduna hongammi ba phibamdo angakpani adu madugi khungang si karamain tawna haurakkhige haibasi yamna phajaba upanyas novel ama pabadagi henasu akoigi nungai ningai oiba kainoni wafam ni wari paring ni haina ai hakti lojai mayamsu khangbi akoigi khungang sigi haurakpasi tabiraga haurak wari si tabiraga thamoida kari soidana maki nungsiba pokpigani haibase ai hakki thajajabani ai hak Lakhinagar si hariba hojiki Assam gi Golaghat district ta khwaidagi chawba Meitei Khungang haujik akoigi yumthong si yamna chaunga chatruki mathakta leiraba adugumba yam chawba Meitei Khungang amani masigi haurak wari tu ai khwaigi mafamda thamjage Kasar haibasi matamdugi pul barak bihli pullingai Kasar sigi haujikti akoi Kasar si district ahum thokna akoigi Kasar Hailakandi Karimganj na khaidokre khaidoktringai gi akoi Kasar gi lamdam dagi jari bon haibasi akoigi haujik Hailakandi manungda leiriba akoigi Laisram Khun gaina leiriba mafam sini Laininghal Nauria Phulo gi pokpham oiriba akoigi Laisram Khun ga hariba leiriba mafam si jari bon haraga khangnai jari bon si dagi Senjam Kalachan adagi Hojai haibasi mathakta jo panjagare Hojai Lanka haibasi amuk Kasarom dagi ahalaman thongna paraba ahalaman jingna Meitei gi damakta akoigi matamdugi British ki authority dagi Assam Sarkar dagi ayabu lawraga akoigi khundaba haudorakhibani ngasidi yam lingna nungai aibi marang kaina Meitei Khungang oina leiribani alna Kasar jari bondagi Senjam Kalachan Hojai Thambal Hobidagi Thangjam Indra Kumar Jogijan dagi Tayenjam Bacha Lanka Dabalong dagi Yungkhaibam Phargun amadi Dharamnagar Bagbasa haide Tripura dagi Lamabam Mohon makhoi Meitei nipa mangani makhoi gi marakta masagi chahi 19 dang suriba Lamabam Mohon khaknatana atai makhoi mari di masagi chahi Yankhai Lansinaraba nupi angang leinaraba ngaktani adubu Mohonsu mahak natana magini haibada kana leijadrabi ahal oirabi mani ibema Wakram Ongbi Tombi Devi hariba Tombi Devi hariba
मुहोनगी अखोगी मने इबेम मसी जोगीजानदगिनी मा मने इबेम तोम्बी सी बुदी ममा सकना कोंजरीबा माना जहाद चलसु मने सी पूरगा चचबा अदुम्बा नहा पाखंगनी निपा मखोई मंगा मसागी हौरकफम मखुंगंग सिंगदा लैत लायरगी अकनब मैसा मैखु नंगनरखिबा ngaktani मखुंगंग सिंगदा मसागी लौरी इंखोल लेपतुना युमलिंगबा ngamnarखिद्री मथक्तजु हाइजखरे अखोई यामना पुनिंग नुंगसिबा फिबमदा लैबा मियोय कया अमसु मणिपुरगी मपानदा लैरी अदुबु नोंगमदी हाइबगी आसादा मखुंगंग थादोकनरखिदुना दिमापुर दिफु मनाक्ता सेमा नागा सिंगी चिंगोलदा सेमा सिंगी लौ उदुना चाही मंगा तरारोम पुंसी लेनमिनरखरबनी तुम चाब मचेत मिरम मीगी लौफमदा मिखा पोना हुमांगमल तानमिनरखी मतम कुइनदगी नुंसीनबगी अमदी थाजनबगी लिपुन मखोइबु अमत्त ओइना चेतना पुंसिन हनमिनरखी तुंगलम चटकी अरंगबा आसागी मंगलान मंगमिनरखी पुन्ना कुइनदगी नोंगमदी पुन्ना मंगफाउमिननबा ख्रिस्ताब्द 1985 1975 मखोइना निंफुंग तारकपदगी थिजिलुदुना असेंगबा खंगलक्की आसाम गा नागालैंड गा ताइनाबा ngमखैगी परिंग नोंपोक नोंचुप तुफांग नबगुम खादगी वांगदा चेंथरीबा रेंगमाई तुरेल अमदी दोयांग तुरेल अनीगी मरक्ता पाक साउना लेहाउ चेलबा तंपाक लमगी सुकलबा जंगोल ले मफम असिगदमक आसाम अमदी नागालैंड अनीगी मरक्ता चयेतनबा लेरखी अदुबु हौजिक्ति आसाम सरकारना लमदम असिबु मखोइगी रिजर्व ओइनदी लाउथोक्त्रिबा जंगल अनक्लासिफाइड फॉरेस्ट ओइना सखंगदुना मियामबु खुंदा लैता हन्नबा थौरांग लौखटले आसाम की तोंगान जाति कांगलुप की मियोई सिंगना मफम असिदा जंगल कोक्तुना खुंदा लैता जबगी अयाबा पीबा होरे अदुना मखोई मैतई पाथौ निपा मंगा पुन्ना वारेप नै लाइबक येंगलुरसी अखोई मीगी मिनाइगुम इसागी लौचा इंखोल लेप ngamjadriba अखोइदी असुकप जंगुलदुदा सा कैना चादुना सीखरगना सीजखरे ईश्वरना चानबीरगना इसागिनी हाइदुना लेपचबा लौरी इंखोलदा इयुम लिंगदुना इनिंग तमना पांजबा ngambara येंगलुसी मखोई पुन्ना लाखी इमुंग मनुंगी नुपी अंगांग थादोकलमदे नंबो थाबो योटपाक थांजौ थांगोल सिंजंग खुचु खुलागी मपुन महै मरोंग फौदी मरु बोरा युम पानबगी चंगदा याद्रबा पोलम सिंग पुरदुना दिफुदगी तोंगलखिबा पैसेंजर ट्रेन की डब्बादु पुमथन थनखी थोंनाउदा यालखिबा लालटेन बाल्टिन ट्रेन की खोंजेल मपा चानना क्रोंग क्रांग तांथारखी निपा मखोई थमोइदा ngangnarखिबा निंगतम इसैगी सुरदा दिफुदगी स्टेशन मचा मथंग खामदुना लालक यौरखी ट्रेन खोंचट की पंथुंगफम सुरु पत्थर आसामी सिंगना होरु पत्थर हाइबदी अपिक लौबु लमदल लखीदे नुपी अंगांग नाइदा नंबो थाबो खोंसा लखी रेंगमाई तुरेन की हिरानफम उरियाम घाट हाइजी मखोइना चटप मतमदुददी अखोइगी कनो तौबनी हीना लालंबनी अदु हौजिकी अइना चचब 2008 की मतम थोंग अचौबा अमा सादना अदुम थोंग लेरे अखोइ ही लालमदरे अदु उरियाम घाट हाइबसी आसामीज दा उरियाम हाइना खंगनबा उपाल अमगी ममिंगनी मैतैना करी कौबा उपाल नो खंगद्रे रेंगमाई तुरेल की हिरानफम हिदेल असिदा अचौबा उपाल पांबी अमा हौरमबदगी हिदेन असिबु उरियाम घाट हाइना खंगनरखिबनी हौजिक्ति उरियाम पांबी सो हौद्रे ही सु लांद्रे आसाम सरकार ना थोंग निंथीना सारे उरियाम घाटगी मखोई अमुक सुकलब जंगल फाउदुना लाखी जंगल की मरक अतोप जाति सिंगी युमथोंग अनि अहुम मरी की कोलुक लान लाखी अदुगा ममई थंगदा पंथुंगफम ओइबा यारगनी खनबा मफम यौरखी नंबो थाबो थादुना ngaihak निंसा चनिंग होंदोकनखी अदुबु मखोई निपात तरुक्ति पोथाबगी मतम लैखिदे नुमित ताखरबदी कमदौबा सा कै सामूना थल्लब सुकलब जंगलनी
angang nubi yauri kamdauba adubu ninghan nakhide aki tujung pok nakhide khutta yorpak thangjau singjang paikhat naduna mata chaba mafam ni khanba jaga gi uri wari upal kokthok liba jaga du atia khetlabagum wangba achouba upal marina marak mayung manarap square oirap tawba jaga amagi chuthek mari da hauba mafamni makhoi nipa manga humang hanjin handamba sangnakhide makhoi marina upal mari du da kakali amana tabakta mateng pangba ngamgadaba nupi angang singa loinana jangol dagi wa amadi u yanba hoyi aduga makhoi mayam changduna achouba upal mari adubu leimai dagi phut 13 lom wangkhatpa mafamda usang wasang na khabak lakna pullaga sagai saduna makhoi apunbagi yarekpham semki suklaba jangal gi mongsong marakta lambi lamsang khongsa kurol huba makhai lakhiba awabana masa mau thitna chokthana nupi angang singda usang wasang na semba kudruk kadrakpa sagai gi mathak tubu khwaidagi mollaba teragi monpakum ningaidana yahip nakhrabasu makhoi nipa mangadi mitseng khangki jangol gi sa kai samudagi makhoi masabu amadi makhoi gi nungsi jaraba nupi angang singbu ngakthok chanabagi damak mikup nahum singna leinakhi nongan bagasu pothana khide masa gi ni haijaba lauri ingkol amamam lepa ngamjanaba punna jangol kokminnakhi makhoina difu dagi lakhiba aduda chenjam kalachan gi di macha nupi ga mamak nupa laisram rajmohan ga su yaurakhi rajmohan gi macha nupa ahal bunu makhoina sagai da punna leiringai da pokhi kalachan gi macha nupi na pokpa masu nupa bununa aikhoi gi khungang lakhinagar asida khwaidagi hanna taibong khongda rakhiba angangle makhoi punna sagai da tha mari rom leiminnaki suklaba jangal koktuna makhoi mangagi lauri ingkol amamam punna leminnaduna yumlingnare khundaminare makhoi maning tamna masagi ni haijaba yaragadaba jangal manungda lingliba anouba khulgi mamingdi kadai makhulgi maming ama thonbagi apamba makhoi manga makna phongdoknaki kari maming thongabano haibadudi makhoi kanamatana haiba ngamnakhide talak aduda nongma numidang ama makhoi mayam ikoi koina phaminnaduna awa potha wari watai naringai jogi jandagi thangjamba chana momon noktuna hairakhi atai khangde aidi ne kumsi asimak ichanupi lakhirani gidamak awun low oina tambinaba low khara ninba hauragani lawphomgi mamingsu lakhirani lokol haina hekta tholagadaw basagi wadu tabada amana phat okladuna hairakhi aikhoina nahan khai ikhul lasigi maming kari thongani haina asuk wana khanarakliba sidi irai laina lairam ledana sidi nangna nachanupi gi damak ningadaba lokol niningba ninjau aikhoina so angamba mateng pangani tawbudabu nachanupi gi maming sidi nangi lokol gi maming ohenbagi mahut ikhul asigi maming oinaragani Lakhiranipur amana amuk momol nokladuna sogalaki phanatan chanare Lakhiranipur kaurasi amana amuk haraungna olakhi pharehe nasa adubu Lakhiranipur haibasidi kharadi sangmanba mali ataina su kongnariba Lakhipur haiduna khajiktang samjin sidana wa losinba nangde amana kangthore ngai khoda ibo noisu mai Lakhipur haidudi kasardasu Manipur yongna sega kai khai maming chatlaba ama leire somdasu North Lakhimpur haiba ama leire aduna aikhoi gi sisu Lakhipur kauradi migi mitau tamba malani kharadang thaidoklaga Lakhinagar kaubudi kamdawi amuktang khana sidana madu tabada mahi hainarakhi balo he ibo nang tani he kari ensang chage ge chaning ba pijage he Lakhinagar gi ensang hauroidabagi maram leite makhoi punamak yanakhi aikhoi gi khungang Lakhinagar kaurasi aduga madugi nungaiba phongdoknaruduna makhoi masel beri lanaraduna harauminakhi makhoina
लखीपुर खुंगंग लिंगलकप था अहुम मखाई तम गाइरिंगै सगाई युम पुरा थादोक्त्रिंगैदा लमाबम मुहोना मखोइगी मरक्ता ख्वाइदगी नहा ओइबा लमाबम मुहोना ममा सकना कोंजरकपी मनी इबेमा वाक्रम ओंबी तोंबी देवी मखोइ ख्वाइबु थादोक्लमलगा लाइरमलेन पांखी तोंबी देवी ना अखोइगी खुंगंग लखीनगरदा ख्वाइदगी हाना नोंगा खिबी ओइबना कुम खुदिंग चहीगी चैरावबा नुमित्ता लखीनगर की खुंजा सिंगना लमाबी असिगी मफमदा हैकत लेकत लेप्तना ngasi भावदा सु तमनरी 1976 मखोई निपा मंगा की खुंगंग लखीनगर लिंगले अदुबु मखोई निपा मंगा की युमथोंग मंगा तरक तरक येंखी बो माइकैदा सुकलब जंगल की जंगल ngakta मखोई मंगा पेनखिदे अदुना निंगसिंग लखी दिमापुर लोम द लेहौरिबा मिनाइगु मिखापोना निंगहौ हिंगना हौरिबा मैतै कयागी इमुंग मनुंग सिंगबो अदुगुम्बा मियोइसिंग अदुबुसु मखोइगुमना मनिंग तंबा पुंसी मरेल अमगिदमक हौबिरुनबा मखोइ मंगा मुन्ना खन्नखि अदुगा सेंजम कलाचान युमखाइबम फारगुन अमसुंग लमाबम मुहोन मखोइ अहुम दिमापुर द लाखि मखोइ अहुमना दिमापुर दगी इम्फाल लोमदा चटखिबा लंबी परिंग NH 39 मतमदुगी गी चिंगनुंग मनुंग सिंगदा नागा सिंगी लऊ सिंगु तौदुना पुंसी लेनरिबा मैतै इमुंग कयादा पुंसीगे अनौबा आशागी मंगाल उहनबिरदुना हायरखी चानबा चेंग क्विंटल अमममगा लुपा चंगा मतेंग पांगनी जंगल कोकपदसु युम साबदसु अंगंबा मतेंग पांगनी फौदीना चिंब मरु मरांगसु पीगनी मयाम लाक्लो अखोइगे अनौबा खुंगंग लखीनगरदा निंग तमना नुंसी चानना खुंदा लैतामिनरुरसी मखोइगी वाफमसिंग अदुगी मतुंग इंदुना दिमापुर की 6 माइल द लेरंबा नहा ओइरिबा लाइश्रम नरेन कौबा पाथौ अमना लुचिंगदुना दिमापुर रोमदगी मैतै इमुंग 12 लाखी लखीनगर की खुंजा ओइरखी मखोइगी मतुंगदगिदी माना खंगनजबा लैता लाइरगी मैसा मैखु मरक्ता माइथोंग मका लांबा फंगनजरक्त्रबा मियोय कयाबु पुंसीगे अनौबा आशागी मंगाल अममम उहल्लदुना लखीनगर मैकै पांगना हलखी अखोई ngasidi अखोई हुजिक सैजा दिमापुरदगी मी मयाम पुरगा अखोई लाखरिबा ओजा लाइश्रम नोरेन से कोना अखा असम मणिपुरी साहित्य परिषद की अखोई माना प्रेसिडेंट अखोई करी हाइतारे हुजिकी लखीनगर गिदा प्रेसिडेंट ओइबा मतमदा आई थेंगनजरई अदु हौजिकती युमसु यामे आहाकना 2008 की मतमदुदा चटपा मतमदुदादी सुपनगी इमुंग 280 खक लेरगा मिसिंगदी लिसिंग अनीरोम सुरगा अखोगी भोटर दा चात्रुक मरफू रोम लेबनी मतमदुदादी अखोगी लखीनगर चलिबा लंबी जी कनो अखोगी कोइलास थाद्री नुंकुप बोय करी वोदी थारे अदु मई सी फंगबोय फंगदबोय तौरमी इसिंगदी फंगमदे इसिंगासी याम कनो तवी मसी यामना होजिकती अंगकप फंगना चावग्रे अखोगी लखीनगर की ख्वाइदगी अखोगी कनो तौरिसी फावरिसी योंगचाकनी अखोगी मतमदुदा अहांगना चच्चबा फेब्रुवारी थागी मतमदुदादी मसी अहांगना चच्चबा मतमदुगी वाखक नते हौजिकसु अदुम अखोगी मना मसिंग कुमगी लोलकपा मतमसिदादी लखीनगर की युमदोंग खुदिंजे याइंगंगासी चिंगदुम मचा दौना पैबा युमदोंग खुदिंगे अदई माइरोंग बी पैबा अगी योंगचाक सिदी अंगकपनी दिमापुरदा मसी आइना आइगी लखीनगर खोंगचतु आई मतुंगदा अमुक आई ngasi नोंनिनी मनुंगदा थमजरके मदैदा लखीपुर की खुंगंगसी करम हाइन तौबा मी सिंग करम हाइन तौबा इसिंग मासिंग करम हाइन तौबा दु आई पंजगे याम नुंगसीबा खुंगंगनी सुमाइन तौदना मैतै पाथौ मंगा अखोइना आइहाकना चचबा मतमदुदा मोय मंगा की मनुंगदा अखोइगी अहल इबुंगो पाथौ अखोइगी कनोसी लेबिरमी अखोइगी मुहोन लमाबा मुहोनजी मतमदुदा 2008 की मतमदुदा अखोई कनो चाही मसागी चाही हुंफु सूरे हाइदना लेबिरमी दगी युमखाइबम फारगुन अखोइगी अहन इबुंगोसी मतमदुदा 2008 की मतमदुदा मसागी चाही 38 सूरे हाइदना लेबिरमी अखोइना
2011 दा अमुक असम साइट मणिपुरी साइट परिषद की कॉन्फ्रेंस चब मतमदुदसु मागी मयुमदगा चंगदना उनजरे अखोय मयाम मतमदुदा मा चाही 91 चंगाब मतमनी मसामु यामना टिंग टिंग लाउना हेक्ता कनो तौई अहल ओरसु अहल मतम ओरसु मागी नहा ओरिङैदा ओइरमगदब मसलगी फिबम करी करी दु उबो फंगजै मखोय अनि लैरमी लैबिरमी अइना अहानबा चचबदुदा मखोय अनि दगी हाइरिबा वारी सिंगजी खुनगी नहारोल सिंगा पुन्ना फमिन्नदना लीजरगा अइना रेकॉर्ड तौजरगा सिगी वारी से सागतजगिबनी अदो हुजिक्ति अखोयगी मखोय अनीसु अहलिबुंगो लमाबा मुहोनसु अदुगा युमखाइबम फारगुनसु हौखिबा चही अनि रोंगी ममांगदा ताइबंग थादोकपिग्रे हाइदना कनो तौई युमखाइबम फारगुनना हाना ममांगदा अदुगा अखोय लमाबा मुहोनसिना चही अनि मुकी ममांगदा अखोयगी ताइबंग थादोकपिग्रे हाइदना पाव अमा आई ना सिलचरदा चचगिबा मतमदा अखोय लखीनगरगी निंगोन अमखक थेंनजबदगी सुम वारी सानजबदा फंगजै अदुबु ngasiदी यामना मणिपुरगी मीसु युम कई साधना लैरे याम चावरे युम थोंगसु चांवा चात्रुकी मथक्ता मीसु लिसिंग मरी हेना लैरे अदुगा करी करी यामना लंबी थोंगसु यामना नुंगाइबा कैदौबा मफम अमा ओइरे लखीनगर से तसेंग नमकीदी कोई लल्लैमना कुबीरबा लल्लैमा कोई लक्ष्मी देवी ना चांबीरबा अखोई हाइबा तारे अखोई खुंगंग से यामना नुंगाई मरांग काइबा अदुगुम्बा खुंगंग अमा मैतै खुंगंग अमानि आसामदा चौथोकचनिंगाई ओइबा मसिनी अखोई लखीनगर करमाइन तौना हौरखिगे हाइबसे ngasiदी लंबी थोंगसु याम नुंगाइरबा कनाउम्बा खुदोंग चाबा मतमदा लेंचिनबिउ यामनासु मियोक मिचान फाबा अखोईगी हाइरिसिनि लैमा इमाइबेमा इमोइनुना लक्ष्मी देवीना कुबीरबा अदुगुम्बा मैतै खुंगंग मणिपुरगी मपानदा खुंदारिबा मैतै खुंगंगसिंगी मनुंगदा थोइदोकना अखोईगी फिदमनिंगाई ओइबा खुंगंग अमनी अखोईगी लखीनगर गोलाघाट डिस्ट्रिक्ट दिमापुरदगी पंगलाप लाप्तना लैरिबसि अदु मसिगी पाउदम मसि थमजरगा ngasiगी matang asida tensinjage सनाथोंगी मनिंद्र कोनसमना ताबिरिबो ख्वाई मफमदा अमुकसु हान्ना खुरुमजरी।